ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯥꯏꯙꯤ ꯌꯣꯟꯕꯤꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯈꯤꯕ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯦꯡ ꯃꯩꯇꯩ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯈꯨꯡꯒꯪ ꯑꯃꯗ ꯌꯥꯝꯅ ꯂꯥꯏꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯗꯤ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯅ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯉꯝꯗꯕꯅ ꯃꯥꯒꯤ ꯅꯨꯄꯤꯒ ꯄꯨꯟꯅ ꯑꯉꯥꯡꯒꯤ ꯂꯩꯗꯤ ꯁꯥꯗꯨꯅ ꯍꯦꯛ ꯍꯦꯛ ꯌꯣꯟꯕ ꯆꯠꯂꯤ꯫ ꯃꯗꯨꯗ ꯐꯪꯂꯛꯄ ꯈꯔ ꯑꯗꯨꯅ ꯃꯣꯏ ꯑꯅꯤ ꯏꯃꯨꯡ ꯄꯨꯟꯅꯔꯝꯃꯤ꯫ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯕꯗ ꯑꯋꯥꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯇꯨꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯩꯁꯦ ꯃꯄꯥ ꯍꯥꯏꯗꯨ ꯑꯣꯏꯔꯕꯅꯤꯀꯣ꯫ ꯅꯨꯄꯤ, ꯅꯪ ꯉꯁꯤꯗꯒꯤ ꯑꯩꯉꯣꯟꯗ ꯃꯣꯏ ꯃꯄꯥ ꯍꯥꯏꯅ ꯀꯧꯔꯛꯑꯣꯀꯣ꯫ ꯑꯗꯨꯗꯤ ꯅꯪꯅꯁꯨ ꯑꯩꯉꯣꯟꯗ ꯉꯁꯤꯗꯒꯤ ꯃꯣꯏ ꯃꯃꯥ ꯍꯥꯏꯅ ꯀꯧꯕꯤꯔꯛꯑꯣꯀꯣ꯫ ꯀꯧꯊꯣꯛꯀꯦ꯫ ꯑꯣ ꯃꯣꯏ ꯃꯃꯥ꯫ ꯍꯥꯎ ꯃꯣꯏ ꯃꯄꯥ꯫ ꯑꯗꯣ ꯃꯣꯏ ꯃꯄꯥ, ꯏꯆꯥꯒꯤ ꯃꯤꯡꯁꯤꯗꯤ ꯀꯔꯤ ꯍꯥꯏꯅ ꯊꯣꯟꯒꯅꯤ? ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯀꯨꯊꯤ ꯌꯦꯡꯕ ꯈꯨꯔꯥꯗ ꯑꯣꯏꯅ ꯊꯣꯜꯍꯜꯂꯁꯤꯔꯣ ꯏꯆꯥꯒꯤ ꯃꯤꯡꯁꯦ? ꯏꯆꯥꯒꯤ ꯃꯤꯡꯗꯤ ꯃꯄꯥ ꯑꯩꯅ ꯊꯣꯟꯒꯅꯤꯗ, ꯀꯔꯤꯒꯤ ꯃꯤꯉꯣꯟꯗ ꯊꯣꯜꯍꯟꯗꯣꯏꯅꯣ? ꯗꯈꯤꯅꯥ ꯄꯤꯅꯕ ꯂꯩꯇꯕꯒꯤ ꯍꯥꯏꯕ ꯃꯥꯟꯈ꯭ꯔꯦꯗ ꯃꯣꯏ ꯃꯄꯥꯁꯦ꯫ ꯑꯗꯣ ꯀꯔꯤ ꯃꯤꯡ ꯊꯣꯟꯗꯣꯏꯅꯣ ꯍꯥꯏꯔꯣꯗꯅ? ꯏꯕꯥꯅꯤꯒꯤꯗꯤ ꯇꯥꯡꯅ ꯐꯪꯖꯕꯤ ꯏꯆꯥꯅꯤ, ꯑꯗꯨꯅ ꯇꯥꯡꯕꯤ ꯍꯥꯏꯅ ꯀꯧꯕ ꯇꯥꯔꯦ꯫ ꯑꯗꯨꯕꯨ ꯀꯔꯤ ꯃꯤꯡꯅꯣꯍꯦ? ꯇꯥꯡꯕꯤ ꯀꯥꯏꯅ ꯐꯖꯗꯦ꯫ ꯃꯤꯡ ꯐꯖꯕ ꯊꯤꯕ ꯍꯥꯏꯕꯗꯨꯗꯤ ꯏꯆꯥꯒꯤ ꯃꯒꯨꯟꯅ ꯂꯦꯞꯀꯗꯕꯅꯤ꯫ ꯏꯆꯥꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯍꯤꯡꯂꯕꯗꯤ ꯏꯆꯥꯒꯤ ꯃꯤꯡꯁꯦ ꯐꯖꯗꯣꯏꯅꯤ꯫ ꯑꯗꯨꯒ ꯏꯆꯥꯅ ꯃꯤꯌꯥꯝꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯔꯒꯅ ꯃꯤꯁꯤꯡꯅ ꯏꯆꯥꯒꯤ ꯃꯤꯡꯁꯦ ꯂꯥꯠꯅꯗꯣꯏꯅꯤ꯫ ꯍꯩꯕꯅ ꯑꯩꯒꯤ ꯅꯨꯄꯥꯁꯦ꯫ ꯑꯗꯣ ꯃꯣꯏ ꯃꯄꯥ, ꯆꯨꯝꯗꯤ ꯆꯨꯝꯃꯤꯍꯦ꯫ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯌꯥꯝꯅ ꯄꯣꯛꯄꯤ ꯏꯃꯨꯡꯗꯣ, ꯃꯣꯏꯒꯤ ꯃꯆꯥꯁꯤꯡꯗꯨꯒꯤ ꯃꯃꯤꯡ ꯔꯥꯖꯀꯨꯃꯥꯔꯤ ꯀꯧꯕꯤꯗꯨꯅ ꯃꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏ꯫ ꯁꯛꯍꯦꯟꯕꯤ ꯀꯧꯕꯤꯗꯨꯅ ꯃꯁꯛ ꯌꯥꯝ ꯊꯤ꯫ ꯇꯝꯅꯥ ꯀꯧꯕꯗꯨꯅ ꯅꯨꯄꯥ 3 ꯁꯨꯔꯦ ꯍꯥꯏ ꯃꯥꯅ ꯐꯥꯔꯒ ꯂꯩꯁꯤꯜꯂꯤꯁꯦ꯫ ꯑꯗꯨꯒ ꯑꯇꯣꯝꯕꯤꯗꯨꯅ ꯃꯀꯣꯛ ꯕꯦꯔꯥ ꯂꯩ ꯍꯥꯏꯅꯩ꯫ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯅꯨꯍꯦ ꯃꯤꯉꯣꯟꯗ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯪ ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯐꯕ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯁꯤ꯫ ꯍꯣꯏꯗ, ꯁꯨꯝ ꯍꯥꯏꯕꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯁꯤꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯍꯟꯗꯣꯏꯅꯤꯗ꯫ ꯑꯗꯣ ꯑꯩ ꯂꯥꯏꯙꯤ ꯈꯔ ꯂꯩꯔꯤꯁꯦ ꯑꯃꯨꯛꯇ ꯌꯣꯟꯊꯣꯛꯂꯨꯒꯦ꯫ ꯍꯣꯔꯦꯟꯒꯤ ꯆꯦꯡ ꯑꯃꯇ ꯂꯩꯔꯝꯃꯣꯏ꯫ ꯍꯜꯂꯛꯄꯗ ꯅꯪꯒꯤ ꯉꯥ ꯑꯃꯨꯛ ꯐꯥꯕꯤꯔꯨꯒꯦ꯫ ꯑꯗꯨꯗꯤ ꯑꯩ ꯊꯣꯛꯂꯒꯦꯀꯣ ꯃꯃꯥ꯫ ꯍꯣꯏ ꯃꯄꯥ꯫ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯅ ꯂꯥꯏꯙꯤ ꯁꯥꯔꯒ ꯌꯣꯟꯗꯨꯅ ꯍꯧꯖꯤꯛꯁꯨ ꯏꯃꯨꯡ ꯄꯨꯔꯝꯂꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅꯁꯨ ꯃꯆꯥꯅꯨꯄꯤ ꯇꯥꯡꯕꯤꯒꯤ ꯃꯅꯤꯡ ꯊꯨꯡꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯇꯥꯡꯕꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯥꯏꯙꯤ ꯌꯣꯟꯕ ꯌꯥꯎꯔꯝꯃꯤ꯫ ꯏꯃꯥ, ꯑꯩꯅ ꯁꯥꯔꯤꯕ ꯂꯩꯙꯤꯁꯦ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ꯫ ꯀꯤꯍꯦ, ꯏꯆꯥꯒꯤ ꯂꯩꯙꯤꯁꯤꯗꯤ ꯚꯨꯠꯀ ꯃꯥꯜꯂꯤ꯫ ꯑꯗꯨꯃꯥꯏꯅ ꯁꯥꯔꯗꯤ ꯃꯤ ꯀꯅꯥꯃꯠꯇꯅ ꯄꯥꯝꯃꯔꯣꯏꯅꯤ ꯅꯪꯕꯣ꯫ ꯑꯩꯅ ꯁꯥꯕꯈꯩꯁꯦ ꯚꯨꯠ ꯂꯣꯏꯅ ꯃꯥꯜꯂꯤꯁꯦ ꯀꯔꯤꯒꯤꯅꯣ ꯏꯃꯥ? ꯏꯄꯥ ꯇꯥꯛꯀꯦꯁꯦ, ꯑꯇꯩꯕꯨꯗꯤ ꯌꯥꯔꯦ, ꯃꯆꯤꯟꯁꯦ ꯁꯨꯃꯥꯏꯅ ꯇꯧꯁꯦ꯫ ꯁꯤ ꯑꯣꯏꯔꯗꯤ ꯚꯨꯠ ꯃꯥꯜꯂꯝꯃꯔꯣꯏ꯫ ꯁꯤꯗꯤ ꯌꯥꯝꯅ ꯐꯖꯩꯌꯦ ꯄꯥꯕ꯫ ꯇꯥꯡꯕꯤ, ꯁꯤ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ꯫ ꯏꯃꯥ, ꯁꯤꯗꯤ ꯌꯥꯝꯅ ꯐꯖꯩꯌꯦ꯫ ꯏꯃꯥ, ꯁꯤꯗꯤ ꯑꯩꯒꯤ ꯁꯥꯟꯅꯅꯕ ꯑꯣꯏꯔꯒꯦ꯫ ꯍꯣꯏꯅꯦ, ꯏꯆꯥꯅ ꯁꯥꯟꯅꯅꯕꯅꯤꯅꯦ꯫ ꯑꯗꯨꯗꯤ ꯏꯆꯥꯒꯤ ꯂꯩꯙꯤꯁꯤꯗꯤ ꯌꯥꯝꯃꯦꯍꯦ꯫ ꯑꯗꯨꯗꯤ ꯏꯆꯥꯒꯤ ꯂꯩꯙꯤ ꯃꯌꯥꯝꯁꯦ ꯊꯝꯅꯅꯕ ꯏꯄꯥ ꯃꯐꯝ ꯑꯃ ꯁꯦꯝꯗꯕ ꯌꯥꯔꯣꯏꯗꯧꯔꯤꯕꯣ? ꯁꯦꯝꯕꯤꯌꯨ ꯄꯥꯕ꯫ ꯁꯦꯝꯒꯦ, ꯏꯆꯥꯒꯤ ꯂꯩꯙꯤ ꯊꯝꯐꯝ ꯑꯃ꯫ ꯑꯗꯣ ꯃꯣꯏ ꯃꯄꯥ, ꯉꯁꯤꯗꯤ ꯂꯩꯙꯤꯁꯦ ꯌꯣꯟꯕ ꯆꯠꯂꯒꯨꯝꯁꯤꯔꯥ? ꯅꯣꯡꯁꯨ ꯇꯥꯗꯧꯕ ꯃꯥꯜꯂꯤ꯫ ꯆꯦꯡꯕꯨ ꯂꯩꯔꯤꯕ꯭ꯔꯅꯦ ꯃꯃꯥ? ꯂꯩꯔꯤꯌꯦ, ꯍꯌꯦꯡ ꯑꯌꯨꯛ ꯐꯥꯎꯕꯒꯤꯗꯤ ꯀꯣꯟꯅꯈꯤꯅꯤꯌꯦ꯫ ꯑꯗꯨꯅ ꯉꯁꯤꯗꯤ ꯂꯥꯏꯙꯤ ꯑꯣꯏꯅ ꯃꯌꯥꯝ ꯁꯥꯗꯨꯅ ꯍꯌꯦꯡꯒꯤ ꯊꯝꯂꯁꯤ꯫ ꯍꯣꯏ꯫ ꯏꯃꯥ, ꯃꯄꯥꯗ ꯃꯤ ꯂꯥꯛꯄ ꯃꯥꯜꯂꯤ, ꯑꯩ ꯌꯦꯡꯉꯨꯒꯦ꯫ ꯏꯆꯥ ꯂꯩꯌꯨ, ꯏꯄꯥ ꯌꯦꯡꯂꯨꯒꯦ꯫ ꯀꯅꯥꯅꯣꯅꯦ? ꯀꯔꯤ ꯂꯩꯔꯦ ꯃꯥꯏꯃꯣ, ꯑꯩꯈꯣꯏꯗ ꯂꯥꯛꯄꯗꯤ? ꯏꯌꯥꯝꯕꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯅꯤꯡꯗꯅ ꯂꯥꯛꯏꯅꯦ꯫ ꯀꯔꯤ ꯋꯥꯔꯤꯅꯣꯅꯦ? ꯍꯦꯛꯇ ꯀꯥꯈꯠꯂꯛꯎꯅꯦ ꯃꯪꯒꯣꯜꯁꯤꯗ꯫ ꯏꯁꯦ, ꯐꯤꯗꯥ ꯁꯣꯝꯗ ꯂꯩꯔꯦ꯫
ꯑꯩꯁꯦ ꯀꯣꯅꯨꯡꯗ ꯍꯦꯛ ꯆꯠꯂꯤ ꯑꯗꯨꯗ ꯏꯌꯥꯝꯕꯒ ꯏꯇꯩꯃꯒꯅ ꯁꯥꯕ ꯂꯩꯔꯤꯁꯦ ꯑꯩꯅ ꯅꯣꯡꯃ ꯀꯣꯅꯨꯡꯗ ꯄꯨꯔꯒ ꯌꯦꯡꯍꯜꯂꯨꯕꯗ ꯅꯨꯄꯤ ꯑꯉꯥꯡꯈꯩꯅ ꯄꯥꯝꯃꯦ ꯄꯣꯔꯛꯎꯁꯤꯅ ꯑꯗꯨꯝ ꯍꯥꯏꯔ ꯂꯩꯔꯕ ꯑꯗꯨꯗ ꯏꯌꯥꯝꯕꯒꯤꯗꯣ ꯑꯩꯅ ꯁꯤꯗꯒꯤ ꯄꯨꯔꯒ ꯀꯣꯅꯨꯡꯗ ꯑꯣꯏꯅ ꯌꯣꯟꯕꯤꯔꯗꯤ ꯑꯩꯁꯨ ꯈꯔ ꯀꯥꯟꯅꯕ ꯏꯌꯥꯝꯕꯁꯨ ꯈꯔ ꯀꯥꯟꯅꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯁꯦꯡꯕ꯭ꯔꯅꯦ ꯃꯩꯃꯨ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ ꯑꯁꯦꯡꯕꯅꯤꯅꯦ ꯏꯌꯥꯝꯕ ꯊꯥꯖꯗ꯭ꯔꯒ ꯏꯌꯥꯝꯕꯒ ꯏꯕꯥꯅꯤ ꯀꯣꯅꯨꯡꯗ ꯍꯦꯛꯇ ꯆꯠꯂꯨꯁꯤ ꯊꯥꯖꯩꯗ ꯁꯨꯝ ꯍꯥꯏꯕꯅꯤ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯈꯔ ꯄꯨꯈꯤꯒꯦ ꯏꯌꯥꯝꯕ ꯑꯩ ꯍꯌꯦꯡꯗꯤ ꯌꯥꯝ ꯉꯟꯅ ꯀꯣꯅꯨꯡꯗ ꯆꯠꯇꯣꯏꯅꯤ ꯍꯜꯂꯛꯄꯗ ꯏꯌꯥꯝꯕꯒꯤ ꯂꯩꯔꯤꯒꯤ ꯃꯃꯜꯗꯣ ꯀꯌꯥꯅꯣ ꯄꯤꯔꯒꯦ ꯌꯥꯏꯌꯦ ꯑꯗꯨꯗꯤ ꯂꯥꯎꯁꯦ ꯅꯪꯅ ꯑꯄꯥꯝꯕꯗꯣ ꯈꯜꯂꯒ ꯄꯨꯈ꯭ꯔꯣ ꯍꯣꯏ ꯏꯌꯥꯝꯕ 이때이머나 사발레디세 고농다 미나 파자나 빰나 하우레해 이때이머기 사는 비도 났죠 마수 라이디 사바 하이라보 땅비나 아이나 뚜 시시야 아이나 사리니냐 호이네 하이레네 이암바 아이기수 이사누파 아말레 마가사고 만나리 농무 뿌르게 이사누파도 아도 얌바 시가이세 아이 하나 크라 뿌크라게 아이 할락바가 이암바기도 장가하게 호이야이 ꯆꯠꯂꯦ ꯇꯩꯃ ꯃꯣꯏ ꯃꯄꯥ ꯁꯤꯕꯨ ꯀꯣꯅꯨꯡꯗ ꯀꯔꯤ ꯇꯧꯕ ꯆꯠꯂꯤꯕꯅꯣ ꯑꯩꯁꯨ ꯐꯖꯅꯗꯤ ꯈꯪꯗꯦ ꯃꯤꯅ ꯍꯥꯏꯅꯕꯗꯗꯤ ꯈꯨꯜꯗꯒꯤ ꯐꯤ ꯁꯥꯕꯤꯁꯤꯡꯗꯒꯤ ꯐꯤ ꯈꯣꯝꯒꯠꯂꯒ 아다 연톡 연신 따위 하이네 카라 마나 우기 두간 판매수 하이 강대다 아이수 버스나디 땅비나 라이디싱도 아묵 망드나봐 까리기 망도이노 이빨레리시디 자요ल ꯑꯃꯃꯨꯛ ꯂꯩꯔꯒ ꯃꯩꯃꯨꯗꯣ ꯑꯃꯨꯛ ꯂꯥꯛꯏ ꯑꯗꯨꯒ ꯂꯥꯏꯗꯤꯒꯤ ꯃꯃꯜꯗꯨ ꯌꯥꯝꯅ ꯄꯤꯔꯝꯃꯤ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯩꯃꯨꯅ ꯂꯩꯗꯤ ꯃꯌꯥꯝ ꯑꯃꯃꯨꯛ ꯄꯨꯔꯒ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯩꯃꯨꯒ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯝꯃꯤ ꯃꯩꯃꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯉꯧ ꯀꯧꯕ ꯑꯃ ꯂꯩꯕꯗꯨꯒꯁꯨ ꯇꯥꯡꯕꯤꯒ ꯇꯤꯟꯅꯔꯝꯃꯤ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡ ꯃꯇꯩ ꯃꯅꯥꯎꯗꯨ ꯍꯥꯟꯅꯗꯒꯤ ꯈꯔ ꯅꯨꯡꯉꯥꯏꯖꯔꯦ ꯇꯥꯡꯕꯤꯁꯨ ꯂꯩꯁꯥꯕꯤ ꯐꯥꯗꯨꯅ ꯃꯁꯛ ꯃꯇꯧꯁꯨ ꯌꯥꯝꯅ ꯐꯖꯔꯝꯃꯤ ꯑꯗꯨꯅ ꯑꯉꯧꯅ ꯇꯥꯡꯕꯤꯕꯨ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ ꯅꯣꯡꯃꯗꯤ ꯃꯃꯥꯅ ꯃꯄꯥꯗ ꯋꯥ ꯈꯔ ꯍꯥꯏꯔꯝꯃꯤ ꯃꯣꯏ ꯃꯄꯥ ꯃꯤꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯂꯩꯇꯤꯁꯤꯡꯁꯦ ꯃꯩꯃꯨꯅ ꯀꯣꯅꯨꯡꯗ ꯄꯨꯔꯒ ꯑꯃꯨꯛ ꯃꯄꯥ ꯂꯩꯕꯥꯛꯇ ꯊꯥꯏ ꯍꯥꯏ ꯃꯃꯜꯁꯨ ꯌꯥꯝꯅ ꯐꯪꯉꯤ ꯍꯥꯏ ꯑꯩꯈꯣꯏꯗꯗꯤ ꯆꯍꯤ 10ꯒꯤ ꯃꯇꯝꯗ ꯄꯤꯕ ꯃꯃꯜꯗꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯄꯤꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯌꯣꯜꯂꯨꯕꯗꯤ ꯀꯔꯤ ꯀꯥꯏꯒꯦ ꯃꯣꯏ ꯃꯄꯥ ꯂꯩꯗꯤꯁꯨ ꯃꯈꯜ ꯁꯨꯅꯅꯤ ꯑꯩꯈꯣꯏꯅ ꯁꯥꯔꯒ ꯄꯤꯔꯤꯕꯁꯦ ꯃꯗꯨꯕꯨ ꯃꯩꯃꯨꯅ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅꯦ ꯍꯧꯖꯤꯛꯇꯤ 이몽 ꯃꯅꯨꯡꯗꯪꯁꯨ ꯇꯤꯟꯅꯔꯦ ꯃꯣꯏ ꯃꯄꯥ 이사 ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯄꯨꯛ ꯐꯔꯤꯕꯅꯤ ꯍꯥꯏꯗꯅꯅꯦ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯂꯩꯕ ꯌꯥꯔꯔꯣꯏꯌꯦ ꯐꯕꯅ ꯑꯩꯈꯣꯏꯅ ꯐꯕ ꯃꯇꯣꯡꯅ ꯃꯤꯅ ꯆꯥꯕ ꯈꯔ ꯂꯦꯝꯃꯛꯄ ꯃꯔꯨꯗ ꯄꯛꯄꯗꯨꯅ ꯑꯩꯈꯣꯏꯅ ꯐꯪꯕ ꯍꯥꯏꯗꯣ ꯑꯣꯏꯔꯕꯅꯤ ꯃꯣꯏꯅ ꯌꯨꯝ ꯆꯥꯎꯅ ꯁꯥꯗꯅ ꯁꯒꯣꯜꯀꯥꯁꯦ ꯃꯄꯥ ꯃꯆꯥꯒꯤ ꯑꯃꯃꯝ ꯂꯩꯗꯅ ꯇꯧꯔꯤꯁꯦ 이바ꯅꯤ나 ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯇꯨꯝꯅ ꯁꯥꯈꯤꯕ ꯂꯩꯗꯤ ꯃꯌꯥꯝꯗꯨꯅꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯀꯔꯥꯏ ꯆꯥꯕ ꯋꯥꯠꯇ꯭ꯔꯦ ꯍꯥꯏꯕꯁꯤ ꯅꯠꯇꯅ ꯑꯃꯨꯛꯇ ꯂꯦꯞꯈꯣꯕ ꯃꯃꯥ ꯅꯪꯒꯤ ꯋꯥꯗꯣ ꯑꯩ ꯀꯣꯛ ꯉꯥꯎꯏꯃꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯃꯩꯃꯨꯅ ꯂꯥꯛꯄꯒ ꯃꯄꯥ ꯁꯥꯟꯅꯗꯨꯅ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯃꯩꯃꯨ ꯋꯥꯈꯜ ꯑꯃ ꯇꯧꯈ꯭ꯔꯦ ꯑꯩꯒꯤ ꯑꯄꯪꯕ ꯁꯦꯝꯐꯨ ꯑꯣꯏꯔꯤꯕ ꯃꯇꯩ ꯃꯅꯥꯎꯁꯦ ꯁꯤꯡꯈ꯭ꯔꯦꯅꯦ ꯁꯤꯗꯤ ꯌꯥꯔꯣꯏꯕꯣ ꯑꯩ ꯀꯩꯅꯣꯝꯃ ꯁꯤꯟꯗ ꯌꯥꯗ꯭ꯔꯦ ꯌꯨꯝꯗ ꯍꯜꯂꯒꯦ ꯍꯣꯔꯦꯟ ꯂꯥꯛꯑꯒꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯩꯃꯨꯗꯨ ꯑꯃꯨꯛ ꯂꯥꯛꯏ ꯁꯣꯝꯗꯅ ꯇꯥꯡꯕꯤꯒꯤ ꯐꯖꯕ ꯃꯁꯛꯇ ꯑꯎꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡ ꯉꯥꯎꯅꯕ ꯅꯨꯡꯁꯤꯕꯗꯨ ꯑꯣꯏꯔꯦ ꯃꯗꯨ ꯎꯔꯒ ꯑꯉꯧ ꯌꯥꯝꯅ ꯈꯝꯕꯜ ꯆꯥꯎꯕ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯝꯃꯤ ꯃꯩꯃꯨꯅ ꯏꯌꯥꯝꯕ ꯂꯩꯕ꯭ꯔꯣ ꯑꯩ ꯂꯥꯛꯏꯌꯦ ꯃꯩꯃꯨ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ ꯀꯌꯥꯝ ꯀꯨꯏꯔꯦ ꯌꯨꯝꯗ ꯍꯜꯂꯛꯄꯗꯤ ꯍꯧꯖꯤꯛꯇ ꯂꯥꯛꯄꯅꯤ ꯌꯨꯝꯗꯒ ꯆꯪꯗ꯭ꯔꯤ ꯏꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯆꯪꯉꯨꯔꯒꯦꯅ ꯍꯦꯛꯇ ꯂꯥꯛꯂꯕꯅꯤ ꯋꯥꯔꯤ ꯀꯣꯟꯅ ꯁꯥꯁꯤ ꯐꯤꯗꯥꯁꯤꯗ ꯍꯥꯟꯅ ꯐꯝꯃꯨ 이때이머가 이사누ꯄꯤꯒꯗꯤ 우디 그라이데 레기 레이라디 아무따 ꯀꯧꯊꯣꯔꯛꯎꯅꯦ ꯑꯩꯅ 이야ambꯒꯤꯁꯨ 이때이머가 이사누ꯄꯤꯒꯤꯁꯨ ꯀꯣꯅꯨꯡꯗꯒꯤ ꯐꯤꯔꯣꯜ ꯈꯔ ꯄꯣꯔꯛꯄꯅꯤꯅꯦ ꯑꯁꯦꯡꯕꯔꯅꯦ ꯃꯩꯃꯨ ꯑꯩ ꯃꯃꯥ ꯅꯆꯥꯅꯨꯄꯤꯒ ꯑꯃꯨꯛꯇ ꯃꯄꯥꯟꯗ ꯊꯣꯛꯂꯛꯎꯅꯦ ꯀꯔꯤ ꯇꯧꯔꯒꯦ ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯗꯨꯕꯣ ꯃꯩꯃꯨ ꯅꯪ ꯂꯥꯛꯑꯝꯃꯤ ꯍꯣꯏ ꯏꯇꯩꯃ ꯇꯨ ꯐꯤꯔꯣꯜꯁꯤꯡꯁꯦ
ꯐꯖꯕ꯭ꯔꯥ ꯄꯥꯝꯕ꯭ꯔꯥ ꯌꯦꯡꯉꯣ ꯏꯇꯩꯃ ꯇꯥꯡꯕꯤꯁꯤꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯖꯕ ꯍꯦꯜꯂꯛꯏꯁꯤꯕꯨ ꯀꯔꯤ ꯄꯤꯖꯒꯦꯅꯦꯍꯦ ꯀꯣꯅꯨꯡꯗꯒ ꯏꯆꯥ ꯇꯥꯡꯕꯤꯁꯦ ꯄꯨꯔꯗꯤ ꯅꯨꯄꯥ ꯑꯐꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯅꯒꯗꯤ ꯏꯃꯧ ꯑꯣꯏꯖꯔꯒꯦꯅ ꯀꯨꯝꯁꯤꯜꯂꯛꯀꯅꯤꯍꯦ ꯃꯃꯥꯅ ꯏꯆꯥꯁꯦ ꯀꯣꯅꯨꯡꯗꯒ ꯄꯨ ꯌꯥꯄꯣꯟꯇꯦ ꯀꯣꯅꯨꯡꯗ ꯂꯩꯕ ꯃꯤꯁꯤꯡꯁꯦ ꯌꯥꯝꯅ ꯐꯠꯇꯦ ꯍꯥꯏꯅꯩ ꯏꯇꯩꯃꯒꯤ ꯋꯥꯇꯥꯁꯤꯗꯤ ꯑꯩꯁꯦ ꯀꯣꯅꯨꯡꯗ ꯑꯗꯨꯝ ꯂꯩꯕꯅꯤꯅ ꯐꯠꯇꯦ ꯀꯥꯏꯅ ꯈꯜꯂꯝꯗꯣꯏꯖꯥꯠꯅꯤꯀꯣ ꯈꯟꯗꯦ ꯑꯗꯣ ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯐꯤꯔꯣꯜꯁꯤꯡꯁꯦ ꯌꯥꯝꯅ ꯐꯖꯩ ꯁꯤꯒꯤ ꯃꯃꯜꯗꯤ ꯂꯩꯗꯤꯒꯤꯗꯒꯤ ꯁꯛꯁꯤꯟꯅꯗꯣꯏꯔꯣ ꯃꯥꯏꯃꯣ ꯁꯛꯁꯤꯟꯅꯔꯣꯏꯗ ꯁꯤꯗꯤ ꯑꯩꯅ ꯏꯌꯥꯝꯕ ꯍꯣꯏꯕꯨ ꯅꯨꯡꯁꯤꯕꯒꯤ ꯑꯩꯅ ꯇꯣꯈꯥꯏꯅ ꯂꯩꯔꯛꯄꯅꯦ ꯏꯇꯩꯃꯒꯤ ꯂꯩꯗꯤꯒꯤ ꯃꯃꯜꯗꯨꯗꯤ ꯏꯁꯦ ꯄꯥꯏꯁꯤꯜꯂꯧꯔꯣ ꯍꯟꯗꯛꯇꯤ ꯌꯥꯝꯅ ꯐꯪꯉꯤ ꯑꯩꯅ ꯃꯃꯜꯗꯣ ꯈꯔ ꯍꯦꯟꯅ ꯑꯃꯨꯛ ꯌꯣꯜꯂꯕꯅꯦ ꯑꯗꯣ ꯏꯌꯥꯝꯕ ꯃꯊꯪ ꯆꯠꯄꯗꯗꯤ ꯏꯌꯥꯝꯕꯁꯤ ꯄꯨꯔꯗꯕꯅꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯏꯌꯥꯝꯕꯅ ꯃꯍꯨꯠ ꯁꯤꯜꯂꯧ ꯌꯥꯏꯗꯅ ꯀꯔꯤꯒꯤ ꯅꯪꯕꯨ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯇꯣꯏꯅꯣꯅꯦ ꯅꯍꯥꯗꯣ ꯑꯣꯏꯔꯤꯗꯨꯕꯣ ꯏꯌꯥꯝꯕ ꯃꯤꯁꯤꯡꯁꯤ ꯌꯥꯝꯅ ꯐꯠꯇ꯭ꯔꯦꯅꯦ ꯑꯩꯅ ꯀꯣꯅꯨꯡꯗ ꯄꯣꯠ ꯆꯩ ꯈꯔ ꯄꯨꯔꯒ ꯌꯣꯟꯕꯁꯦ ꯃꯤꯁꯤꯡꯁꯤꯅ ꯀꯜꯂꯛꯇꯅ ꯑꯩꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯋꯥ ꯀꯌꯥ ꯑꯃ ꯁꯟꯗꯣꯛꯄꯤꯕ ꯌꯥꯎꯔ ꯃꯥꯜꯂꯦ ꯉꯁꯥꯏ ꯂꯝꯕꯤꯗ ꯂꯥꯛꯄꯗꯁꯨ ꯅꯍꯥ ꯈꯔꯅ ꯀꯤꯍꯟ ꯈꯪꯍꯟ ꯇꯧꯔꯛꯏ ꯑꯗꯨꯅ ꯏꯌꯥꯝꯕ ꯍꯣꯏꯗ ꯍꯥꯏꯍꯧꯔꯤꯅꯤ ꯑꯩꯒꯤꯗꯤ ꯏꯇꯩꯃ ꯍꯣꯏ ꯅꯠꯇꯅ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯖꯗꯦ ꯑꯗꯨꯅ ꯏꯇꯩꯃꯒ ꯏꯌꯥꯝꯕꯒꯁꯦ ꯑꯩꯒꯤꯗꯤ ꯏꯃꯥ ꯏꯄꯥꯒꯨꯝꯕꯅꯤꯅꯦ ꯑꯁꯦꯡꯕꯔꯅꯦ ꯃꯥꯏꯃꯣ ꯑꯁꯦꯡꯕꯅꯤꯅꯦ ꯏꯌꯥꯝꯕ ꯐꯠꯈ꯭ꯔꯤꯗꯦꯗ ꯃꯤꯁꯤꯡꯁꯦ ꯃꯃꯥꯅ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗꯁꯨ ꯇꯝꯂꯛꯏꯕ ꯄꯥꯎꯁꯤꯡꯁꯦ ꯀꯜꯂꯛꯇꯅ ꯇꯧꯔꯤꯕ ꯑꯣꯏꯔꯦ ꯐꯩ ꯃꯣꯏ ꯃꯊꯪ ꯍꯥꯏꯔꯗꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯁꯤꯅ ꯑꯣꯟ ꯊꯥꯒꯦ ꯀꯩꯗꯧꯔꯦ ꯏꯇꯩꯃ ꯇꯨꯃꯤꯟꯅ ꯂꯩꯕꯤꯔꯗꯤ ꯐꯤꯗꯣ ꯄꯥꯝꯕꯤꯗ꯭ꯔꯕꯣ ꯏꯇꯩꯃ ꯄꯥꯝꯃꯤꯍꯦ ꯀꯩꯅꯣꯝꯃ ꯁꯨꯝ ꯈꯜꯂꯝꯕꯅꯤ ꯑꯗꯨꯗꯤ ꯅꯣꯏ ꯑꯅꯤ ꯀꯔꯤ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯆꯠꯂꯅꯤ ꯆꯌꯣꯜ ꯑꯃ ꯂꯩꯔꯒ ꯆꯠꯂꯁꯤ ꯂꯥꯏꯗꯤꯁꯤꯡꯁꯦ ꯈꯔ ꯌꯥꯝꯅ ꯁꯥꯕ ꯍꯧꯔꯣ ꯏꯌꯥꯝꯕꯒ ꯏꯇꯩꯃꯒꯅ ꯇꯥꯡꯕꯤꯅ ꯁꯥꯕꯗꯣ ꯃꯤꯅ ꯀꯤꯗꯦ ꯍꯥꯏꯅꯩ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯂꯧꯅꯩ ꯑꯗꯨꯅ ꯇꯥꯡꯕꯤꯁꯨ ꯁꯥꯕ ꯂꯦꯞꯄ ꯌꯥꯗꯦꯀꯣ ꯀꯤ ꯍꯥꯏꯅꯔꯤꯔꯣ ꯍꯥꯏꯅꯔꯤꯅꯤꯅꯦ ꯃꯆꯤꯟꯕꯥꯗꯣ ꯌꯥꯝꯅ ꯀꯤꯌꯦꯅ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯏꯆꯥ ꯅꯨꯄꯥ ꯑꯄꯪꯕ ꯑꯃ ꯌꯥꯎꯕꯗꯣ ꯑꯩ ꯉꯥꯏꯗꯨ ꯂꯩꯔꯝꯂꯅꯤ ꯑꯩ ꯆꯠꯂꯦꯀꯣ ꯏꯌꯥꯝꯕ ꯍꯣꯏ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯃꯩꯃꯨꯁꯦ ꯑꯗꯨꯒꯨꯝꯕ ꯃꯤ ꯅꯠꯇꯦꯅ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕꯅꯤꯅꯦ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤ ꯑꯩꯈꯣꯏ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯗꯤ ꯌꯣꯟꯗ꯭ꯔꯤꯕꯅꯤꯅꯦ ꯀꯅꯥ ꯈꯪꯅꯤꯌꯦ ꯃꯤꯅꯗꯤ ꯑꯩꯉꯣꯟꯗ ꯋꯥ ꯖꯥꯠ ꯄꯪꯇꯝꯗ ꯇꯝꯁꯤꯜꯂꯛꯂꯒ ꯑꯗꯣ ꯏꯃꯥ ꯑꯩ ꯐꯤꯔꯣꯜꯁꯤꯡꯁꯦ ꯑꯩ ꯁꯦꯠꯂꯒ ꯐꯖꯕ꯭ꯔꯥ ꯌꯦꯡꯂꯨꯒꯦ ꯍꯣꯏꯅꯦ ꯌꯦꯡꯉꯨꯔꯣꯅꯦ ꯏꯁꯦ ꯅꯄꯥꯒꯩꯒꯤꯁꯤꯁꯨ ꯄꯨꯁꯤꯟꯈ꯭ꯔꯣ ꯃꯇꯩ ꯃꯅꯥꯎꯗꯨ ꯃꯩꯃꯨꯅ ꯊꯦꯝꯂꯝꯕꯗꯨꯗ ꯊꯥꯖꯗꯨꯅ ꯍꯔꯥꯎꯅ ꯂꯩꯍꯧꯏ ꯆꯌꯣꯜ ꯐꯥꯔꯛꯄꯗ ꯃꯩꯃꯨꯒ ꯇꯥꯡꯕꯤꯒꯤ ꯃꯄꯥꯒꯗꯨ ꯀꯣꯅꯨꯡꯗ ꯂꯩꯗꯤ ꯃꯌꯥꯝ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯆꯌꯣꯜ ꯑꯃ ꯍꯦꯜꯂꯛꯂꯦ ꯑꯗꯨꯕꯨ ꯃꯩꯃꯨꯒ ꯃꯥꯒꯗꯤ ꯍꯜꯂꯛꯂꯝꯗꯦ ꯏꯃꯥꯒꯤ ꯇꯥꯡꯕꯤꯌꯥ ꯇꯥꯕ꯭ꯔꯣ ꯏꯃꯥꯅ ꯀꯧꯔꯤꯕꯁꯦ ꯇꯥꯏꯌꯦ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯅꯄꯥꯗꯨꯕꯨ ꯆꯌꯣꯜ ꯑꯃ ꯍꯦꯜꯂꯕ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯅꯪꯕꯨ ꯃꯣꯏꯒꯤ ꯑꯉꯧꯗꯨꯗ ꯑꯃꯨꯛꯇ ꯍꯪꯉꯨꯗꯅ ꯏꯃꯥ ꯑꯉꯧꯗ ꯑꯩꯅ ꯍꯪꯂꯕꯅꯤ ꯆꯌꯣꯜ 2-3ꯒ ꯍꯜꯂꯛꯇꯕ ꯑꯗꯨꯝ ꯌꯥꯎꯋꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄꯅꯤ ꯆꯌꯣꯜ 2-3 ꯍꯥꯏꯕ ꯑꯗꯨꯗꯤ ꯅꯄꯥꯗꯨꯕꯨ ꯉꯥꯎꯔꯝꯂꯣꯏꯗ꯭ꯔꯣ ꯅꯄꯥꯗꯤ ꯃꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯀꯣꯅꯨꯡꯗ ꯆꯠꯄ ꯑꯣꯏꯔꯝꯒꯅꯤ ꯑꯩꯈꯣꯏ ꯃꯥꯁꯤ ꯕꯥꯕꯕꯨ ꯑꯉꯥꯡꯗꯧꯅ ꯉꯥꯎꯒꯗ꯭ꯔꯣ ꯑꯗꯨꯏ ꯃꯊꯛꯇ ꯈꯨꯔꯥꯃꯩꯃꯨꯁꯨ ꯌꯥꯎꯈ꯭ꯔꯤꯕ ꯈꯪꯗꯦꯅꯦ ꯊꯋꯥꯏꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦꯅꯦ ꯑꯗꯨꯅꯅꯦ ꯅꯃꯥꯁꯦ ꯄꯪꯄꯥꯗ ꯄꯥꯈꯠꯂꯤ ꯑꯗꯨ ꯅꯪ ꯑꯉꯧꯒ ꯂꯥꯛꯈꯣꯗꯅ ꯇꯧꯔꯗꯤ ꯍꯪꯉꯨꯀꯣ ꯇꯣꯏꯅ ꯍꯣꯏ ꯏꯃꯥ ꯑꯗꯨ ꯏꯃꯥ ꯑꯩ ꯏꯁꯤꯡ ꯑꯃꯨꯛꯇ ꯁꯣꯛꯂꯨꯒꯦ ꯍꯣꯏ ꯁꯣꯛꯆꯤꯜꯂꯨꯔꯣ ꯇꯥꯡꯕꯤ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯄꯗ ꯑꯉꯧꯗꯨ ꯊꯣꯡꯒꯥꯜꯗ ꯉꯥꯏꯗꯨ ꯂꯩꯔꯝꯃꯤ ꯑꯉꯧ ꯅꯪꯗꯤ ꯁꯤꯗ ꯀꯅꯥ ꯉꯥꯏꯔꯝꯃꯤꯕ ꯅꯣꯏ ꯊꯣꯡꯒꯥꯜꯁꯦ ꯃꯤ ꯃꯁꯛ ꯈꯪꯗꯕ ꯌꯥꯝꯅ ꯆꯠꯂꯦꯅ ꯁꯪꯂꯝꯕꯅꯦ ꯑꯗꯣ ꯅꯪ ꯏꯁꯤꯡ ꯁꯣꯛꯂꯨꯒꯦ ꯍꯥꯏꯔꯣ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯏꯁꯤꯡ ꯁꯣꯛꯂꯨꯒꯦ ꯅꯪ ꯃꯤ ꯆꯪꯍꯧꯔꯣꯅꯦ ꯉꯥꯏꯈꯣ ꯇꯥꯡꯕꯤ ꯅꯪꯁꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯣꯏꯅꯖꯔꯒꯁꯨ ꯃꯤ ꯎꯁꯤꯠꯇꯕꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯗꯦꯅꯦ ꯑꯇꯩ ꯂꯥꯏꯔꯤ ꯅꯣꯏ ꯄꯥꯕꯗꯨꯕꯨ
ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯣ? ꯏꯃꯥꯒꯩꯒꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ꯫ ꯀꯔꯤꯗ ꯀꯃꯥꯏꯅ ꯐꯥꯎꯅꯗꯣꯏꯅꯣꯗ? ꯃꯥꯅ ꯆꯠꯅꯤꯡꯂꯀꯥꯟꯗ ꯆꯠꯄ, ꯂꯥꯛꯅꯤꯡꯂꯀꯥꯟꯗ ꯂꯥꯛꯄ ꯏꯄꯥꯗꯨꯕꯣ? ꯈꯨꯍꯩꯒꯗꯤ ꯑꯗꯨꯗꯤ ꯁꯣꯏꯗ꯭ꯔꯦ꯫ ꯅꯣꯏ ꯄꯥꯕꯗꯣ ꯀꯣꯅꯨꯡꯗ ꯅꯨꯄꯤ ꯑꯃ ꯁꯣꯏꯗꯅ ꯂꯧꯔ ꯂꯩꯔꯝꯕꯅꯤ꯫ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯈꯜꯂꯛꯏꯁꯦ ꯀꯨꯏꯔꯕꯅꯤ, ꯑꯥꯗ ꯏꯃꯥ ꯑꯃ ꯂꯧꯔꯒ ꯂꯩꯔꯕꯥꯅ꯫ ꯑꯗꯣ ꯑꯉꯧ, ꯅꯣꯏ ꯄꯥꯕꯅ ꯃꯥꯏꯃꯨ ꯀꯧꯔꯒ ꯅꯪꯅ ꯑꯉꯧ ꯀꯧꯔꯤꯁꯦ ꯀꯔꯤꯒꯤꯅꯣ? ꯅꯪꯒꯤꯗꯣ ꯃꯍꯧꯔꯛꯑꯕ꯭ꯔꯣ? ꯍꯥꯏꯔꯛꯑꯣ ꯁꯠ-ꯁꯠ꯫ ꯑꯩꯅ ꯉꯧꯕꯒꯤ, ꯏꯄꯥꯅ ꯃꯨꯕꯒꯤ, ꯌꯥꯔꯕꯣ? ꯅꯪꯅ ꯀꯃꯥꯏꯅ ꯉꯧꯔꯝꯃꯤꯅꯣ? ꯅꯣꯏ ꯄꯥꯕꯗꯤ ꯌꯥꯝꯅ ꯃꯨꯏ꯫ ꯏꯃꯥꯗꯣ ꯌꯥꯝꯅ ꯉꯧꯋꯦ, ꯑꯩꯗꯤ ꯐꯖꯅ ꯈꯪꯍꯧꯗ꯭ꯔꯦ ꯏꯃꯥꯗꯣ꯫ ꯑꯣ, ꯑꯗꯨꯗꯤ ꯑꯩ ꯏꯁꯤꯡ ꯁꯣꯛꯀꯦ, ꯅꯪ ꯌꯨꯝꯗ ꯍꯜꯂꯒꯦꯔꯣ? ꯍꯟꯈꯤꯔꯣꯏ, ꯃꯤ ꯃꯁꯛ ꯈꯪꯗꯕ ꯌꯥꯝꯅ ꯆꯠꯂꯤ꯫ ꯃꯤ ꯆꯠꯆꯕꯕꯨ ꯅꯪꯅ ꯑꯗꯨ ꯌꯥꯝ ꯄꯥꯈꯠꯂꯤꯗꯣ ꯀꯩꯒꯤꯅꯣ ꯑꯉꯧ? ꯃꯣꯏꯁꯦ ꯅꯪ ꯂꯨꯝꯃꯤꯅꯤ, ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯄꯥꯈꯠꯂꯤꯁꯦ꯫ ꯑꯦ ꯑꯩ ꯂꯨꯝꯃꯒ ꯅꯪꯅ ꯄꯥꯈꯠꯂꯤꯕꯗꯨꯅ ꯀꯔꯤꯒꯤ? ꯑꯗꯨꯒ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯩꯗꯤ ꯀꯅꯥꯅ ꯂꯧꯕꯤꯗꯣꯏꯕ? ꯀꯅꯥꯃꯠꯇ ꯂꯧꯗ꯭ꯔꯒꯅ ꯑꯩ ꯂꯩꯔꯤꯁꯤꯗꯤ꯫ ꯅꯪꯕꯨ ꯏꯄꯥꯒ ꯅꯣꯏ ꯄꯥꯕꯒꯅ ꯇꯤꯟꯅꯔꯝꯕꯒꯤ ꯇꯤꯟꯅꯕꯩ ꯋꯥꯅꯤꯍꯦ, ꯅꯠꯇ꯭ꯔꯗꯤ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯔꯣꯏꯗꯕꯅꯤ꯫ ꯃꯥꯒꯤ ꯃꯁꯤꯒꯤ ꯋꯥꯈꯨꯡꯒꯪꯁꯤꯗꯅꯤ ꯑꯩꯅ ꯈꯣꯏꯗꯧꯁꯦ ꯍꯥꯏꯖꯤꯟꯗꯅ ꯁꯥꯎꯅꯤꯡꯂꯤꯁꯦ꯫ ꯑꯩꯅ ꯁꯦꯟꯅꯔꯝꯗ꯭ꯔꯗꯤ ꯅꯪꯁꯦ ꯅꯍꯥꯟꯅ ꯃꯤꯅ ꯐꯥꯔꯒ ꯄꯨꯒꯗ꯭ꯔꯕꯅꯤ ꯈꯪꯉꯕ? ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯑꯩ ꯐꯥꯕꯕꯨ ꯅꯪ ꯐꯥꯗꯧꯁꯨ ꯅꯠꯇꯦ꯫ ꯑꯥꯗꯩ ꯅꯨꯄꯥꯁꯤꯡꯁꯦ ꯅꯪ ꯑꯗꯨꯝ ꯂꯥꯏ ꯑꯣꯏꯔꯝꯅꯤ, ꯏ ꯀꯥꯔꯛꯇꯅ ꯅꯨꯡꯅ ꯊꯣꯝꯗꯣꯏꯅꯤ ꯃꯣꯏꯁꯦ꯫ ꯀꯔꯤꯅꯣ ꯉꯧ, ꯅꯪꯅ ꯄꯪꯁꯥꯎꯗ ꯁꯥꯎꯔꯤꯗꯨꯕꯣ? ꯅꯨꯄꯥ ꯈꯔꯅ? ꯑꯣ, ꯃꯕꯨꯡ ꯁꯥꯕꯁꯦ ꯋꯥꯔꯝꯒꯅꯤꯗ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯪꯁꯨ ꯐꯅꯦꯛ ꯑꯃ ꯁꯦꯠꯆꯤꯜꯂꯒ ꯏꯁꯤꯡ ꯍꯣꯟꯕ ꯑꯣꯏꯅ ꯌꯥꯎꯔꯗꯤ ꯐꯗꯧꯅꯤ꯫ ꯑꯉꯧꯅ? ꯅꯣꯏꯅ ꯍꯥꯏꯔꯤꯗꯣ ꯑꯩꯉꯣꯟꯗꯅꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯅꯣꯏꯅ ꯑꯩꯈꯣꯏ ꯈꯨꯜꯗ ꯂꯥꯛꯂꯒ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯗꯣ ꯍꯧꯖꯤꯛ ꯃꯤ ꯀꯧꯔꯒ ꯇꯞꯇꯥꯏ ꯐꯨꯔꯒ ꯊꯥꯈꯣ ꯍꯥꯏꯕ꯭ꯔꯣ ꯍꯥ? ꯌꯥꯝꯅ ꯀꯤꯀꯣ, ꯖꯥꯠ ꯌꯥꯝꯅ ꯊꯤꯔꯝꯗꯧꯕ ꯃꯤꯒ ꯃꯥꯜꯂꯦ꯫ ꯑꯗꯣ ꯅꯆꯟꯅꯨꯄꯤꯗꯣ ꯁꯦꯟꯅꯔꯒ ꯂꯩꯗꯣ ꯁꯔꯨꯛꯄꯨꯗꯤ ꯀꯣꯏꯕ ꯈꯔ ꯆꯠꯂꯨꯅꯦ, ꯅꯠꯇ꯭ꯔꯗꯤ ꯅꯨꯄꯤ ꯊꯤꯕꯒ ꯈꯪꯂꯔꯣꯏꯅꯦ ꯅꯪꯕꯣ꯫ ꯃꯥꯁꯦ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯅꯠꯇꯦꯅꯦ, ꯃꯥꯁꯦ ꯑꯩꯒꯤ꯫ ꯌꯥꯔꯦ ꯍꯦꯇꯣꯛꯑꯣ, ꯑꯉꯧꯕ ꯃꯤꯁꯤꯡꯁꯤꯒ ꯃꯥꯟꯅꯩꯗꯣ ꯇꯟꯗ꯭ꯔꯣ ꯅꯪ? ꯑꯗꯣ ꯑꯉꯧ, ꯑꯩ ꯏꯁꯤꯡ ꯍꯣꯟꯕ ꯂꯣꯏꯁꯤꯜꯂꯒꯦ, ꯅꯪ ꯆꯪꯉꯛꯇꯣꯏꯔꯣ? ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦꯔꯣ? ꯆꯪꯉꯔꯣꯏꯗ, ꯑꯗꯣ ꯅꯪ ꯊꯣꯛꯇꯤ ꯊꯣꯛꯂꯅꯨꯀꯣ, ꯑꯩ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯩꯗꯣꯏꯅꯤ꯫ ꯅꯪ ꯊꯣꯛꯄ ꯇꯍꯧꯔꯣ, ꯑꯩ ꯆꯪꯉꯦ꯫ ꯇꯥꯡꯕꯤꯁꯤ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯦꯅꯦ, ꯃꯁꯦ ꯁꯛ ꯐꯖꯩꯅ ꯌꯥꯝ ꯅꯥꯄꯜ ꯀꯥꯔꯗꯤ ꯅꯥꯄꯜ ꯀꯥꯔꯕꯤꯗ ꯁꯛꯇꯣ ꯃꯥꯡꯍꯟꯗꯅꯕ꯫ ꯑꯉꯧ, ꯇꯥꯡꯕꯤꯒꯤ ꯃꯇꯧꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ, ꯃꯥꯒꯤ ꯐꯖꯕ ꯃꯁꯛꯇꯁꯨ ꯄꯥꯝꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯑꯗꯨꯅ ꯇꯥꯡꯕꯤꯒꯤ ꯊꯣꯡꯒꯥꯜ ꯃꯅꯥꯛꯇ ꯁꯪꯗꯨꯅꯇ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯤ ꯁꯨꯝ ꯍꯧꯈꯤ, ꯊꯥ ꯑꯃ ꯐꯥꯖꯤꯜꯂꯛꯂꯦ꯫ ꯅꯣꯡꯃꯗꯤ ꯃꯥꯏꯃꯨ ꯃꯊꯟꯇ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯏꯃꯨ ꯍꯜꯂꯛꯄꯒ ꯌꯥꯝꯅ ꯍꯔꯥꯎꯅ ꯇꯥꯡꯕꯤ ꯍꯣꯏꯗ ꯂꯥꯛꯏ꯫ ꯏꯌꯥꯝꯕ, ꯏꯌꯥꯝꯕ, ꯀꯅꯥꯃꯠꯇ ꯂꯩꯇꯕ ꯆꯠꯂꯅꯦ? ꯇꯥꯡꯕꯤꯅ? ꯏꯃꯥ, ꯈꯨꯔꯥ ꯃꯥꯏꯃꯨ ꯂꯥꯛꯑꯦ꯫ ꯈꯨꯔꯥ, ꯑꯩꯈꯣꯏ ꯄꯥꯕꯗꯤ? ꯀꯔꯤ ꯍꯥꯏꯕ? ꯅꯄꯥ ꯂꯥꯛꯑꯦ ꯍꯥꯏꯕ? ꯀꯗꯥꯏ? ꯃꯩ ꯍꯥꯟꯅ ꯑꯣꯛꯁꯤꯅꯦ꯫ ꯑꯩꯈꯣই ꯄꯥꯕꯗꯤ ꯀꯗꯥꯏꯅꯣ ꯈꯨꯔꯥ? ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯅꯣꯏ ꯄꯥꯕ ꯌꯨꯝꯗ ꯂꯩꯇꯕ꯭ꯔꯥꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯀꯔꯤꯅꯣ ꯃꯥꯏꯃꯨ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯅꯪꯒ ꯆꯠꯃꯤꯟꯅꯈꯤꯕ ꯅꯠꯇ꯭ꯔꯣ ꯅꯌꯥꯝꯕꯗꯨꯕꯣ? ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯍꯪꯂꯛꯏꯕꯁꯤꯕꯨ, ꯅꯠꯇꯦ, ꯅꯌꯥꯝꯕꯗꯨꯕꯨ ꯀꯔꯥꯏꯗ ꯑꯃꯨꯛ ꯊꯅꯝꯂꯒꯦ ꯍꯥꯏꯕ? ꯀꯔꯤꯅꯣ ꯏꯇꯩꯃ, ꯏꯌꯥꯝꯕꯗꯨꯗꯤ ꯑꯩꯉꯣꯟꯗꯒꯤ ꯍꯥꯟꯅ ꯆꯌꯣꯜ ꯑꯃꯒꯤ ꯃꯃꯥꯡꯗ ꯌꯨꯝꯗ ꯍꯟꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯂꯥꯏꯗꯤ ꯌꯣꯟꯕꯒꯤ ꯃꯃꯜꯁꯨ ꯑꯩꯒꯤ ꯑꯇꯣꯞꯄ ꯊꯕꯛꯀꯤ ꯐꯪꯖꯕꯗꯨꯁꯨ ꯏꯆꯥꯅꯨꯄꯥꯗ ꯄꯤꯔꯝꯂꯒꯦꯅ ꯄꯨꯟꯅ ꯄꯥꯏꯔꯒ ꯊꯣꯛꯈ꯭ꯔꯕꯅꯤꯅꯦ꯫ ꯑꯗꯨꯒ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤ ꯍꯥꯏꯔꯤꯁꯤꯕꯨ, ꯅꯠꯇꯦ, 이때모 ꯍꯣꯏꯁꯦ ꯑꯩꯉꯣꯟꯗ ꯂꯛꯅꯩꯔ ꯍꯥꯏꯕꯅꯤꯗ. ꯃꯥꯏꯃꯣ, ꯅꯌꯥꯝꯕꯗꯣ ꯌꯨꯝꯗ ꯁꯨꯛꯍꯟ ꯍꯜꯂꯛꯇꯦꯅꯦ. ꯀꯔꯤꯒꯤ ꯅꯪꯉꯣꯟꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯂꯛꯅꯗꯣꯏꯅꯣ? ꯑꯣ, ꯃꯣꯏ ꯃꯄꯥ ꯅꯪꯕꯨ ꯀꯔꯥꯏꯗ ꯂꯩꯒꯦ? ꯅꯪꯗꯤ ꯂꯝꯃꯤꯠ ꯇꯨꯃꯤꯠꯁꯨ ꯈꯪꯕ ꯅꯠꯇꯦ. ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯤꯕꯣ? 이마, 바보 그ꯩꯁꯨ ꯇꯧꯔꯝꯃꯣꯏ. ꯀꯞꯀꯅꯨ 이마. 바보도 ꯃꯐꯝ ꯑꯃꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ. ꯃꯤ ꯌꯥꯝꯅ ꯐꯠꯇꯕꯅꯦ ꯀꯣꯅꯨꯡꯒꯤ ꯃꯤꯁꯤꯡꯁꯦ. ꯃꯣꯏ ꯃꯄꯥ ꯅꯪꯕꯨ ꯀꯔꯥꯏꯗ ꯂꯩꯒꯦ ꯋꯥꯅꯤ. ꯅꯠꯇꯦ, ꯃꯥꯏꯃꯨ ꯅꯪꯕꯨ ꯅꯌꯥꯝꯕꯗꯨꯒ ꯄꯨꯟꯅ ꯍꯜꯂꯛꯃꯤꯟꯅꯕ ꯌꯥꯗ꯭ꯔꯥ ꯍꯥꯏ ꯋꯥꯅꯤꯗ.
ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯅꯣꯅꯦ ꯑꯩꯅ ꯊꯤꯔꯨꯒꯗꯧꯔꯤꯕꯁꯤꯕꯣ? 이때마 ꯑꯩꯗꯤ ꯄꯨꯟꯅ ꯍꯟꯁꯤꯅ ꯌꯥꯝꯅ ꯍꯩꯖꯕꯅꯤ. ꯑꯗꯨꯗ ꯏꯌꯥꯝꯕꯅ ꯌꯥꯝꯃꯟꯗꯕꯗꯨꯗ ꯑꯩꯁꯨ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯈꯤꯗꯕꯅꯤ. ꯌꯥꯝꯈ꯭ꯔꯕꯅꯤꯗ ꯃꯥꯅ ꯄꯨꯈꯤꯕ ꯑꯩꯒꯤꯒ ꯂꯩꯗꯤ ꯌꯣꯟꯕꯩꯒ. ꯅꯪꯒꯤꯗꯣ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯅꯣ ꯃꯥꯏꯃꯨ? ꯅꯌꯥꯝꯕꯗꯣ ꯃꯌꯥꯝꯗꯨ ꯄꯨꯔꯒ ꯂꯣꯠꯈ꯭ꯔꯦ ꯍꯥꯏꯅꯤꯡꯕꯒꯤ ꯋꯥꯔꯣ? ꯅꯠꯇꯦꯗ, ꯏꯌꯥꯝꯕꯗꯣ ꯑꯗꯨꯒꯨꯝꯕ ꯇꯧꯒꯗꯕ ꯃꯤꯑꯣꯏ ꯅꯠꯇꯦ. ꯑꯗꯨꯗꯤ ꯐꯔꯦ, ꯑꯩ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯆꯠꯂꯒ ꯀꯅꯥꯒ ꯍꯟꯈꯤ, ꯀꯅꯥꯒ ꯆꯠꯃꯤꯟꯅꯈꯤ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯒ ꯍꯪꯂꯨꯈꯤꯒꯦ. ꯑꯗꯣ 이때이마라 이사누비라 아마 아이가 분에 찔러버디 이야마도 팀미나보다 라이니 아두나 아이코이 분에 찔러시 마이무 라오 혹시 못 찔러시 당비 나 비너로 가도 홍도로 юм세 분나 타람시 호이마 아두리 데이마 아이코 누나 찔러봐 타랑 먹자 떠오게 아이기 셈푸싱 아시디 분나 두가이르게 마이무나 कोनुंगना चनबा थौरांग तौबा लोइदुना पुन्ना थोगलाई अंगौसु लाके हाइना इनरई अदुगा पुन्ना कोनुंगदा चलमी कोनुंगदा यौबगा माइमुना यामना वाबा सादुना तांबीगी मपादु कोइथि थि बहुरमी तांबीगी ममागदी मीकुंग ममरक्तुदा इंगाव ngौरमी पासु यामना पाखलमी अंगौदी तांबीगी मसक मतौ यामना फजबदुदा मी खैना येंगनबा पामनबदुगा पाखतुना क्वेश्चन सेनजरी 이데마 이암바도 티브데 농니 짱라니 어두나 아이코이 마팜시데 레이바 따리 까임땅 고이가노 이데마 아이나 둠 레이나바 юм니 농니니 하이바 마이모 아도 농니니 시다 내야마두부 티브부 팡가드로 팡니 아이 레리시디 이데마 아이나 파울로부다 이암바도 юм롬다 한키데나 파워 팡니 아두나 소이데나 팡니 angau sila baba mi khara unaruge nang maga leminaramuko itaima ayamukta iyambagi pawdo amukta langnaruge ho hoi maimu ayambado phangnaba mukta thirabuko aikoi babagi se ising singeida tangbigi mapado hinglangmuni haiba ai thajadrebo aduga hojikna kari muk tawdu sano ai tangbida sokpa gadi yaurebo angau kari mukhalino nangdi mafam sidasu hana su lakpanini mafam sigi maramda kharadi khanglamgani ne aina pikni da lambi wanida hojiti khangji mamana amuk ibungo imai sai khoi puna asoi phawbatang thoklaga thirusira ima aikoi babana phangnaba adum thirakkanida adugi saru potharaga leibiyo kamaina bu pothaga tori panune 미는 버스 문비가 파타농다가 아무 이마 얘네 간징가 누바 바보기수 떠르모이 앙엉나 까나까나노 누빠 아마가 누비 그러가 라이시나 땅비나 까나노 앙어 바블라 아보 나디 미에 또빠니 까나라 에 하이노 땅비야 너희 바블라 아브로 까다이노 나디 이마 masak khangdaba mini mi singduna sidi masak ko phajam sade maimu sina an kai da bulolaga thamui sana amana amu mama sisu yamna haldina teda adum yengba yari lao jalasi moina mu jingna khrani angauna kaigino noine khoida aduk muna yengduba mi ma thirakpanida masak singsiga imaga thangbiga da 문나가 이ingdana 당비가 이마가 이문데 상비로 통실론 실라게 당비나 아우스기 미싱도 가이노미 똑똑죠 미징나 yen가도 angौ나 한데갈라디 통학제시나 걸러가 단노이니 마마나 angौ 아두 야데 랍나 락라가 미 칸나 세나바 야데고 마이무두보 모이 마바가 탱내라바 잣라냐 마담시 파나수 탱질락래 ngaihak leiraga maimu halai maimu gi matawdu masanupa ngaudi ising singnari maimu na masanupa du mapana kautok lami angau laung ne ipawam ta haigine imung de tum haiba yada prapaba o mare muk tawra leine masiga ngangse mamana maimu
Kari pau lege? Nangi mawang matawse haidi yamna pakhalida. Nate mahabu patanungdaga thokpra haimi. Itay masima pangpada pakhali. Aikoy hayeng yumdaladabani. Yambagi lepham khanglagani aina laisi. Tangbina asengbara haise. Aikoy baba karaida lay hage khura. Aikoy hausi baba loruba yaroidro. Hausikti pamdore. Aduna hayeng ayuk ngana lawbudo chatlasiraina aina khaliba. Hausik chasini maimu. Tangbina mo. Mamnasu hausi dum chase khura. Adudi phare. Mafamdo khara lapanina ai mi khara khomuge. Itay mo gaisa nupiga ngakti leibiramo. Ango nangi paga mi mu narusi. Mafamdo loina khangabane. Laune ango nangbo ipasi thengine. Tangbina kok chaluro hinangso. Ango Tangbina haibadagi papaga mapanda tholaklami. Ipa wahige munataw. Ipa na nangi sagol angauba masu laibiyu haibado hayeng layadabani. Nangna pamba haiba kai ipa na piradabani. Adubo nang ipa na haiba wadi loy yaba taba. Kari wano pabada haidoise. Wabu nang na hujikmak yumdhankro. Atay wado ipa yumdhalaknaga hairage. Aduga nang pamba kaisu ipa pirage. Aduna hujikmak yumdhankro. Tu ada puliba sagolase asidahankro. Aduga Tangbiga mamagadi kamay tawba. Kari ni bungo nangbo. Nangi na pama isaw-saw na naribase nangbo utrabo. Ado pa ba ay yumdahan batali. Hayang punahan minarasi ay Tangbigi manakta layge ba? Oh, nang na yumdahan matali siri Tangbigi oire. Yay. Tangbi daw na masak mataw pa sabi imogdi malim sila pangloy. Isa na ba Tangbi si pamlabadi? Napada na hana hayu yadra. Ha, hayu yadra ba? Nahan na hiram labadi nabani saw na luhong biramoydro. Ado, nang yumdahalam mo. Haying yumdalagpaga nabani luhong na ba napasilagi. Oh, asiyang mo pa ba? Hoy ne, asiyang ba ni ne? Adudi ay mo'y na hiram kiki. Ipa hayrage ne, nang hana yumdahalo ni bungo. Hoy papa, ado papa, soy ko. Hoy ni bungo, ipa na haibuwada soy ba yaukhrabra ne? Chalo. Siyor yare, hujik. Aigi tabak haurage. Aigi simpu kaidore. Adudi moy anigi manakta amuk changlage. Nasa nupadi may mo. Itay ma, isa nupado ay na tabak ama thakibani. Kay tabak na khura. Nangi paba na lariba mapam maduda hana thabanida. Asloy ngam yawdana ba? Ay ko'y lawba laena hayramo haydana. Oh, ado may mo. Nayambadubo mataw karamna mapam maduda chatlamino. Nang bukhang bro. Lambido khangdadana seran turan chatpo oira male. Laibak na pariso. Ay gayam na lunati na ba marup amana. Ay galakminabane khangbadagi. Ada thambiramba oira male tayma. Parida ko. Asway ngam yawbiramdrise. Laise. Laingdi layba sani ko may mo. Laytradi karino ni dayma. Ay ko'y lay kaya no layrido. Masing tingam ponte. Aduna. Mayamdugi marakta. Asyang magi layba. Layam na risoy din yawrongani. Adugi sumatakta. Ay ko'y laydagi hendoktana. Migi lay pa waning libani. Migi kumay. Limna taponte kayo ay ko'y di. Kuragi watasidi. Adoy tayma. Ay iyamagi manakta chatna ba? Sagol khara tawrang turuge. Ado, itayma, ay laktraso, ay na mi khara tarakani. Mo'y matung inaduna, chalamu ko. Hoy, khara tuna di chasi ko may mo. May mo thokre, mamli ba matamda, nupa ani baga, nupi ahum magalaklami, sumda sa angawdo, mapagi pukyal kang manina, amok halaklami, nupi mana. Isiya, ay ko'y, iyama may muna tara ini, lao salasi, nasano pisidi, nasak matawyam na pazaye. Ama na amok, isese, ipapakatlaba male. Isigi puroy ba do, ay ko'y ipamda na layrisi. Adugini, iyaba may muna, ay ko'y puna sa sena, hayrambadagi laini. Oh, adudi, jalasi, Tangbiya,
ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯗꯨ ꯏꯆꯦꯁꯤꯡ ꯈꯨꯔꯥ ꯃꯥꯏꯃꯨꯗꯤ ꯀꯗꯥꯏꯗ ꯂꯩꯍꯧꯔꯤꯒꯦ? ꯃꯥꯁꯨ ꯑꯁꯤꯗ ꯂꯩꯍꯧꯔꯕꯅꯤ, ꯁꯒꯣꯜ ꯒꯥꯔꯤꯗꯣ ꯁꯦꯟꯅꯍꯧꯔꯤ, ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯥꯛꯏꯅꯤ, ꯂꯥꯛꯑꯣ ꯊꯦꯡꯉꯤ, ꯃꯝꯁꯨ ꯃꯝꯂꯦ ꯇꯧꯔꯤꯁꯤ꯫ ꯑꯁꯨꯝꯅ ꯇꯥꯡꯕꯤ ꯃꯃꯥ ꯃꯆꯥꯗꯨ ꯃꯤꯁꯤꯡꯗꯨꯒ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯄꯥꯟꯗ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯃꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯃꯤꯁꯤꯡꯗꯨꯅ ꯇꯥꯡꯕꯤꯒꯤ ꯃꯃꯥꯒꯗꯨ ꯃꯁꯤꯗ ꯇꯥꯞ ꯂꯥꯎꯅ ꯃꯦꯜꯂꯤ, ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯒ ꯁꯒꯣꯜꯗ ꯍꯥꯞꯀꯠꯇꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯉꯧꯅ ꯂꯥꯛꯄꯗꯗꯤ ꯇꯥꯡꯕꯤ ꯃꯃꯥ ꯃꯆꯥ ꯂꯩꯔꯝꯗꯕꯗꯨꯗ ꯄꯥꯈꯠꯈꯤꯗꯨꯅ ꯑꯉꯧꯅ ꯊꯦꯡꯅꯕ ꯂꯥꯟꯃꯤ ꯈꯔꯗ ꯄꯥꯎ ꯄꯤꯔꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯄꯥꯎ ꯃꯊꯪ ꯃꯊꯪ ꯐꯥꯎꯅꯗꯨꯅ ꯂꯝꯕꯤꯗ ꯊꯤꯕ ꯍꯧꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯟꯃꯤ ꯑꯃꯅ ꯅꯤꯡꯊꯧꯗꯁꯨ ꯄꯥꯎ ꯑꯁꯤ ꯄꯤꯔꯝꯃꯤ꯫ ꯃꯤꯁꯤꯡꯗꯨꯅ ꯀꯩꯅꯣ ꯉꯁꯤꯗꯤ ꯂꯥꯟꯃꯤꯁꯤꯡꯁꯦ ꯃꯩ ꯄꯥꯏꯗꯨꯅ ꯑꯔꯥꯛ ꯑꯔꯥꯛꯄ ꯃꯤ ꯐꯥꯗꯨꯅ ꯊꯤꯔꯤꯁꯤꯕꯣ? ꯁꯤꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯐꯥꯔꯅꯤ, ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩꯈꯣꯏꯕꯣ? ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯃꯤ, ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ? ꯍꯤꯊꯥꯡꯐꯝꯕꯨ ꯌꯧꯔꯕꯗꯤ ꯐꯒꯗꯧꯅꯤ, ꯁꯤꯗꯤ ꯌꯥꯔꯣꯏ, ꯑꯩꯈꯣꯏ ꯍꯜꯂꯁꯤ꯫ ꯂꯥꯟꯃꯤ ꯑꯃꯅ ꯑꯥꯗꯩꯁꯦ ꯀꯅꯥ ꯀꯅꯥꯅꯣ ꯍꯟꯒꯦ ꯇꯧꯔꯤꯁꯦ? ꯍꯥꯏ ꯉꯥꯏꯈꯣ, ꯉꯥꯏꯈꯣꯅꯦꯍꯦ, ꯆꯦꯟꯒꯦ ꯇꯧꯏꯅꯦ꯫ ꯐꯥꯎ ꯐꯥꯎ, ꯅꯣꯏ ꯑꯩꯈꯣꯏ ꯎꯔꯒ ꯀꯔꯤ ꯆꯦꯟꯒꯦ ꯇꯧꯔꯤꯕꯅꯣ ꯍꯥ? ꯀꯔꯤꯅꯣ ꯁꯤꯅ? ꯃꯤꯅꯤꯅꯦ, ꯄꯥꯎ ꯆꯨꯝꯃꯤꯅꯦꯍꯦ꯫ ꯑꯃꯅ ꯅꯨꯄꯤꯔꯣ? ꯑꯅꯤꯁꯨꯕ꯭ꯔꯣ? ꯑꯇꯩꯗꯨꯅ ꯆꯨꯝꯃꯤ ꯆꯨꯝꯃꯤ, ꯑꯩꯈꯣꯏꯅ ꯐꯥꯒꯦ ꯂꯨꯃꯛꯄ ꯅꯨꯄꯤ ꯌꯣꯟꯕ ꯐꯠꯇꯕ ꯄꯣꯠ ꯆꯩ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕ ꯃꯤꯁꯤꯡꯁꯦ ꯉꯁꯤꯗꯤ ꯐꯥꯔꯦꯗꯅ, ꯃꯣꯏ ꯐꯥꯔꯃꯤꯅ ꯃꯣꯏꯒꯤ ꯃꯀꯣꯛꯇꯨꯁꯨ ꯐꯥꯔꯅꯤ꯫ ꯑꯃꯅ ꯑꯃꯨꯛ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯔꯁꯤ꯫ ꯃꯤꯁꯤꯡꯗꯨꯒ ꯇꯥꯡꯕꯤꯒꯤ ꯃꯃꯥ ꯃꯆꯥꯗꯨ ꯀꯣꯅꯨꯡꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯃꯥ ꯃꯆꯥꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯁꯤꯡꯗꯨꯕꯨ ꯐꯨꯗꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕꯗ ꯃꯥꯏꯃꯨꯅ ꯇꯥꯡꯕꯤꯒꯤ ꯃꯃꯥ ꯃꯆꯥꯕꯨ ꯃꯣꯏꯗ ꯌꯣꯟꯊꯣꯛꯂꯝꯃꯅꯤ꯫ ꯑꯗꯨꯒ ꯃꯣꯏꯅ ꯑꯃꯨꯛ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯄꯨꯔꯒ ꯌꯣꯟꯒꯦ ꯇꯧꯕꯅꯤ ꯍꯥꯏꯅ ꯍꯥꯏꯗꯣꯔꯛꯄꯗꯒꯤ ꯃꯥꯏꯃꯨꯕꯨꯁꯨ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯐꯥꯔꯝꯃꯤ꯫ ꯃꯥꯏꯃꯨꯅ ꯏꯅꯤꯡꯊꯧ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ, ꯑꯩ ꯂꯥꯜꯂꯦ ꯏꯅꯤꯡꯊꯧ, ꯏꯇꯩꯃ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯏꯅꯤꯡꯊꯧꯗ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯇꯥꯡꯕꯤ, ꯑꯩ ꯂꯥꯜꯂꯦ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯐꯠꯇꯦꯗꯀꯣ, ꯅꯪ ꯍꯥꯟꯅ ꯅꯃꯥꯗꯣ ꯍꯥꯠꯄꯗꯧꯅ ꯍꯥꯠꯇꯣꯛꯂꯝꯃꯕꯗꯤ ꯐꯕꯖꯥꯠꯅꯤꯀꯣ ꯅꯪ꯫ ꯑꯩꯒꯤ ꯏꯃꯥꯗꯣ ꯄꯥꯕ ꯅꯪꯅ ꯍꯥꯠꯄ꯭ꯔꯥ ꯄꯥꯕ? ꯃꯥꯏꯃꯨꯅ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯐꯩ ꯐꯠꯇꯦ ꯅꯤꯡꯊꯧꯗ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯈꯧꯔꯤ ꯃꯦꯠꯂꯒ ꯍꯥꯠꯄꯅꯤꯅꯦ, ꯑꯗꯨꯝꯅ ꯅꯪꯁꯨ ꯍꯥꯠꯂꯝꯒꯗꯕꯅꯤꯅꯦ꯫ ꯏꯅꯤꯡꯊꯧ, ꯑꯩ ꯂꯥꯜꯂꯦ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ, ꯑꯩ ꯁꯤꯕ ꯇꯜꯂꯤꯅꯦ ꯏꯅꯤꯡꯊꯧ꯫ ꯅꯤꯡꯊꯧꯅ ꯃꯁꯥꯃꯛꯀꯤ ꯅꯨꯄꯤꯁꯨ ꯍꯥꯠꯄ, ꯑꯗꯨꯒ ꯃꯤꯒꯤ ꯃꯆꯥ ꯃꯇꯨ ꯀꯌꯥ ꯑꯃꯁꯨ ꯅꯪꯅ ꯀꯥꯏꯅꯍꯟꯕ, ꯑꯗꯨꯒꯁꯨ ꯑꯃꯨꯛ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯤꯕ? ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯅꯃꯥꯏꯁꯦ ꯃꯅꯤꯡꯂꯣꯝꯗ ꯄꯥꯟꯒꯗꯕ ꯁꯣꯏꯗꯅꯅꯦ ꯃꯃꯥꯡꯂꯣꯝꯗ ꯄꯥꯜꯂꯝꯃꯦꯗꯅ ꯍꯥ? ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯄꯨꯔꯣꯏꯕꯁꯨ ꯅꯪꯅ ꯀꯔꯤ ꯇꯧꯕꯤꯈ꯭ꯔꯒꯦ? ꯃꯥꯁꯨ ꯌꯣꯟꯊꯣꯛꯈ꯭ꯔꯕ꯭ꯔꯣ? ꯃꯥꯗꯤ ꯌꯣꯟꯕ ꯁꯤꯠꯂꯣꯏꯅ ꯑꯩꯅ ꯃꯤ ꯅꯦꯛꯂꯒ ꯍꯥꯠꯇꯣꯛꯈ꯭ꯔꯦ꯫ ꯀꯌꯥꯗ ꯂꯥꯏꯅ ꯍꯥꯏꯔꯤꯕꯅꯣꯅꯦ, ꯃꯤꯁꯦ ꯃꯥꯅ ꯉꯥ ꯑꯣꯏꯅꯒ ꯎꯔ ꯃꯥꯜꯂꯦꯅꯦ꯫ ꯍꯥꯏ, ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯃꯤꯑꯣꯏ ꯀꯅꯥꯃꯠꯇꯅ ꯃꯥꯒꯤ ꯃꯇꯧ ꯇꯝꯂꯛꯇꯅꯕ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯍꯤꯡꯅ ꯃꯩ ꯊꯥꯔꯒ ꯍꯥꯠꯂꯨꯍꯦ꯫ ꯑꯗꯨꯗꯤ ꯍꯦꯃꯟꯗ꯭ꯔꯣ ꯏꯅꯤꯡꯊꯧ? ꯑꯁꯨꯝꯅ ꯃꯔꯥꯜ ꯂꯩꯕ ꯃꯤꯁꯤꯡꯗꯨ ꯃꯤꯌꯥꯝ ꯃꯥꯡꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯏꯃꯨꯕꯨꯅ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯃꯔꯥꯏꯕꯛ ꯊꯤꯔꯤꯕꯤ ꯇꯥꯡꯕꯤꯒ ꯃꯃꯥꯒꯗꯨ ꯃꯇꯝ ꯈꯔ ꯅꯤꯡꯊꯧꯅ ꯀꯣꯅꯨꯡꯗ ꯊꯝꯕꯤꯔꯝꯃꯤ꯫ ꯑꯉꯧ ꯃꯌꯨꯝꯗ ꯍꯜꯂꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯇꯥꯡꯕꯤꯒꯤ ꯃꯁꯛ ꯐꯖꯕ ꯃꯕꯨꯛ ꯃꯄꯥꯎ ꯐꯕꯗꯨꯗ ꯃꯤꯑꯣꯏ ꯄꯨꯝꯕꯅ ꯄꯥꯝꯅꯕ ꯀꯜꯂꯛꯅꯕ ꯎꯕꯗꯒꯤ ꯅꯤꯡꯊꯧꯅ ꯇꯥꯡꯕꯤꯕꯨ ꯅꯨꯡꯁꯤꯔꯛꯇꯨꯅ ꯂꯧꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯇꯥꯡꯕꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯍꯥꯔꯥꯅꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯁꯛ ꯃꯇꯧꯁꯨ ꯂꯥꯏꯔꯦꯝꯕꯤꯗꯒꯤꯁꯨ ꯍꯦꯟꯅ ꯐꯖꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯑꯉꯧ ꯇꯥꯡꯕꯤꯒꯤ ꯋꯥꯈꯜꯗ ꯉꯥꯎꯁꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯍꯤ ꯑꯣꯜꯂꯛꯄꯗ ꯇꯥꯡꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯗꯨꯅ ꯃꯃꯥꯒ ꯀꯣꯅꯨꯡꯗ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫